Fast Track Special Court No. 1 Manipur ngasi Special Trial Pokso case amada maral leiraba miyoi ama chayani maralgi matung ina kaisum sangda leinaba yathang pikre. Pokso case ka mari lenina fadok pikraba miyoi edo Bisnupur District ki ningthau khongwa No. 9 dagi Pukrambam Somanana chahi kun humdoi apokpa pi bokun kawi hairi. Fast Track Special Court No. 1 Manipur ngasi Special Trial Pokso case asi 4 Pokso Act lisang ni tarani thoi amadi IPC ki under Section 366/368/34 gi stand hearing chathaduna maral leiri hairi. Ngasi case asigi sentence hearing adu Fast Track Special Court No. 1 Manipur Special Judge Pokso S Imochana nakalani ge argument sing taraba matung Somananda buchahi ani kaisum sangda lainana bayatang piki bane. Ngasi takiba sentence asi nupi angang da chathabagi crime da chenaba sing IPC gi under Section 366 ki matungina chahi tara fadok piba yai amadi pifam thokwa fine thihan gadabani haiba khanganki. Adubu offender gi Lands Council LADC na Somananda gi imong manung gi pibam yingbiraga chairak asi khara tension na bahaiza kibagi matungina Somananda bu chahi ani regular imprisonment pikibani loinana Lupali Singama fine oina tha amagi manungda pigadabani loinana default oina simple imprisonment chathanana ba tha amagi matam pigadabani loinana maral leiraba mui asi case asi chatharingaida jail da tha taruka numit tarani leirubanina mathaki kaisum sangi matam asi chai amaga tha manga da numit kungani haibadi ngasidagi hauraga lisingani kunga manga gi December 9 phauba kaisum sangda leigadabani haina khanganki victim oiriba angang asida pigadaba compensation gi fine oina Pokso Act Red with 129 ki makhada pifam thokpa compensation adu victim asida asokapan nangkiba asigi relief amadi rehabilitation tawnana bani haiki.